Bisnupur District ki Moirang AC ki manungchanba Thanga da leiba AC Girls Hostel Thanga Wangma High School da hangba relief camp da leiba miyoi ama sakhangdaba singna nongmaina kaplam lei miyoi adu aruwa fivam da sokpadagi ra hojek Ras Medicity da laikatnari nongmaina panbadagi soklaba miyoi adu Churachandpur District tagi hariba relief camp asida changjafam lauduna leiriba Sawaizam Danabir chahi kunipan apokpa S Rajani Hiram asiga mari leinana relief camp asigi secretary Oinam Sarachandra na fongdorokpada thaudo asing asi ayu angan ba pung nipan rom tawa duai da thokibani mahang na maghada na Danavir asi ion car amada Imphal da chatluraga halaklaga relief camp ta chalnak na ba tawki tanjadu da masak khangdaba marks na mamai khumbaga loinana helmet upa nupa ama laklaga relief camp ki gate manakta Danavir bo nongmaina kapsilambadagi aruwa fivam da sokhibani hairi Nongmai kapsilambagi thawong asi kanana kari maramgi damakta chatharambano haibadu athubada sengdokpirau yum kai mai chakhibadagi relief camp ta leiba miyoi singda nongmai kapsinbagi thawong asi laibak thibani asigomba thaba asi matungda tawbiganu haiba wafamsu Sarachandra na thamlakli nakalamaromda hiram asiga mari leinana Moirang police na case ama lokhatuna thizinba hokre hairi Mabu nongmaina kapiramibuno haibagi akoi su khangjaba ngamjade aduna marbar kanda sumba mara leitaba internally displaced oirba sigumba misak miyoida nongmai kapsin biduna awaba tahanbse mipung khudimangna leiriba relief camp sing akobida leiriba imaibel sing ipaipal sing mipung khudimangna pendaba nuaitaba phongdokchari loina na kari maral gidamakta mabu nongmaina kapiramimno haibado athuba matamda media gi thongda phongdokpiro khudimmak singse sumaina thongrak targadi awaba tariba matamsida amuk hena awaba piba haibase masi miyobegi minungsigi wangmadani aduna achumba langal langjin sarkari maikaidagi loina na lanai sangsan singdi maikaidagi achumba si putopirak na bidamakta miyamda paujel se pijaban